Nung Sizaraba, Isilina Marup Mapang, Bethany Diaspora Church ki members sing Amadi, Bethany Diaspora Church na Hapta Kudingi, Tadok Liba, online messages, series of diaspora messages asibu, Tatana Tabi Riba, Pum Kuding Maki Matakta, Harau Ba Pongdok Sabgaloy na Jisu Christagi Mingda, nung Sibigi Salam, Pizari. Ichilinaw sing, Laibak Pabani, Ekoy, Karigi Damakta, Asuk, Waraba Matam, Petibi Mapam Kuding da, Katna Chainaba Langi, Yingtina ba Amagama nung Sinadraba Matam Asida, Ekoy Karamay na Hingani Haina, Isorgi Wahay na Takpiba Asi, Nasipaw ba Ekoy Tamin na duna, Khangmin na duna, Asmay na Isorgi aning bagi punsida, Hingbang amliba ase, Ekoy yam na laibag pay. Aduna Ekoy gi punsida awaba kaya teng na rabasu, Chai Tokto na lay rabasu, Ekoy pukning hantabayade, Isor butangat kadabani. Nasi Ekoy gi text si 1Peter gi chapter 4 verse 12, Asi Ekoy pagani 12-13. Masida gi Ekoy na ngasi tamin nagadawri ba, Isorgi wapaw asi karino haibada, you partake of Christ's suffering. Christagi awaba aduda na koisu saruk yabani haiduna. Peter na matam adugi thazabasing chai thoktu na laikhraba diaspora Christian singbu pukning thogat piba ase ngasi ekoigi message asigi maru oiba wafam aduni. Isilinaw sing ekoi pasi verse 12 ta kamhaina lay achan basa nakoibu chang yingnaba nakoigi nathakta mai gumba chang yeng lakpada nakoida angakpa thodok ama thokpani haina khanganu. Verse 13 da adubu nakoina Christagi awaba khaangbagi saruk phangminnabani haina haraujau. Maduna Ishorna Christagi matik mangan phongdokpa matamda nakoina yamna haraujananabani. Ishorna takraba mipum khuding maki matakta bor pinabibo isinu. Ngasi ekoigi text asina ekoida yamna mayek sengna marik chumna takpire punsida awaba haiba awaba taba haibasi aikoi yengba matamda makhal makhalgi awaba aikoi thengnai. Aduna suffering may be broadly categorized. Awaba haibase category khaiba mathau tai haibadi chauna magi makhal makhal asi aikoi khandokpa tai. Ahanbada general suffering punsida Ekoi mayamna adum thenari ba awaba kaya samna hairabada illnesses anaba myoy begi punsida some sort of illness ekoi hakchang phai hairabasu asmaina anaba se tungan tungan ba makhal ekoi nai masisu suffering makhalamani aduga accidents khanghodana ikhang khanghodana accident taba gari gi oirabasu aduga thabak subada oirabasu kari tawbada oirabasu khanghodana awaba taba kaya aikoi punsida thengnai. Masi general suffering gi manung channa lai aduga specific suffering yamna specific oiba suffering awaba kharasu aikoina uba phangi punsida. Example amada related to the Lord Jesus Christ, Jisu Christagi awaba aikoina karmaina kayamuk wa kibano awaba thengna kibano haiba aikoi khangi aduga magi awaba thengnari ba mana magi punsida experience tawkhiba aduga loinana Christian thajakraba aikoigi punsida su thajabagi maramna awaba taba kayasu lai. Samna hairabada, or in other words, suffering for His sake. Jisu Christagi damakta magi maramda aikoi
awaba taba haibasi lay. Aduna the second category hujik ekhoina category ani panba aduda ani shuba category asida kari the focus tawbano hairaga. This was the focus of the Apostle Peter in this text. Hujik ekhoina pathoiba text asida Peter na focus tawbase, Apostle Peter na focus tawbase hujik ki ani shuba category Christagi damakta or ay ki thazabagi maram na awaba taba haibasida chali. Suffering for the Lord is a special honor. Aikoi na Christagi maram na Jesu Christ bu thazabagi maram na awaba taba matamda aikoi karigi damakta no. Why I should go through this kind of suffering? Why I should go through this kind of pain? Karigi damakta ay masi aigi punsida Jesu bu thajarubagi maram na awaba tagadabano haina aikoi pukning hantaraga wakhan nuaitana laigadaba nate. Madugi mahutta masi aigi damakta special honor ni haina aikoi khangadabani. Actually now sing suffering aikoi thajakraba aikoi gi punsida suffering haibase awaba haibase soidanamaki thengnagani haibagi anticipation se laikhrabani ko. Suffering anticipated. 1 Peter chapter 4 verse 12 to the karihai. Beloved, do not think it strange. Do not think it strange. Yamna ngakna khanganu haibani concerning the fairy trial which is to try you. Mai gumba changying lakpa matamda na koi ngakanu. Kadigidamakta as though some strange thing happened to you, right? Khangaudana angakpa thodo ama thopugumna na koi khanganu. Maduna takpa di suffering haibase aikoi gidamakta di strange oide. Masi anticipate auraga laikhrabani. Soidana no manatraga no madi ai thazabagi maram na ai awaba tagani haibase ase aikoi gi wakhalda laikhraba khangkhraba amani. Masida Peter na beloved haye yamna nungsina ko achan basa haye. Masida deep affection expressed tawbani ko by using this term beloved. Yamna nungsiba maongda kauba ko ichila now sing haibugumbani achan basa. For the brethren, Christian kuding maki oina yengbakanda in general, right, beloved. Aduga for those who are diaspora in particular. Masida particular oina diaspora Christian singi mapamda beloved haina mahakna kaubani. The fiery trial which is to try you. Nakoida lakadauriba maygumra changjing asi nakoida lakani haibani ko. There will come intense suffering. Awaba se kayamuk kanbra hairaga yamna maygumba haibani adukki matik tamthiba suffering asi lakani. It is intense enough to be called fiery. Kayagi matik kanbra haibakanda may na chakpagumna awaba se adukki matik wagani. Masi aikoi takpi khrabani lakani thenagani haibasi aikoi da remind tawkhrabani. Aduna if we go back a little bit aikoi na kitang maning halaga yengba kanda 1 Peter chapter 1 gi 6 and 7 asi paba kanda su masi aikoi ukhrabani ko. Apostle Peter na pukning thogat pibada a reminder of an earlier exhortation. Verse 6, in this you greatly rejoice. Masida na koi karihai. Verse 6 to the Manipuri gi Bible das maina hai. Mathau taduna makal makha ayamba chang yengbada na koi bu matam khara thawai wahalabasu na koi na yamna harauzai. Verse 7 da Jesu Christ na lenglakpa matamda
maina pudong labasu mangba yaba sanadagi hena mamal yamba nakoigi chang yenglaba thajaba aduna thagatpa ikai khumnaba amasung matik mangan oinabani. Very clear, yamna clear oikhre sida ko. There were various trials experienced. Diaspora Christians singi punsida trials kaya changyeng kaya makoi thengnaram khare, experience taw khare. Some have had grief because of the trials. Makoi na thengnariba changjeng nu namandana wamandana makoi pukningda tingthaba kappa phawba laiki. But there was genuine faith. Adumakpu asengba achumba thajabadu lairami. Right? That faith will be tested by fire. Madugi thajabadu maina changyeng tawgani, that it might result in more refinement. Karigidamakta maina changjing tawgadabano haiba kanda madugi thajabado hena magul laiba oinanabagidamaktani. Fiery trials are not as strange things. Aikhoigidamakta ichilinaw sing may gumba changying sing ase strange oide angakpa ikhang khangawdana thoklakpa adugumba thodok nate. It is to be seen correctly. Aduna aikoi masi phajana chumna aikoi khanba darkar oi. The old truth applies. Kari tawi fire will only improve us. Maina changjing tawbasina aikoi the hen improve en na phajahan gani. Fire will cleanse away the dross. Amot pa sing dabo khuding mak ado maina singdok pigani. Fire will cause our faith to be stronger. May gumlaba changjing aduna aikoi gi thajaba se hena kanhan gani haibani. Ichilinaw sing sana semba mi singna hena khangi. May manungda hapa matamda may na saklingai may duna saba hengatlingai sanagi magul ado hena lakani. Amot pa khuding magtuloy na may duna tumna sakto kharagani aseng ba sana ado lem gani laihaw gani adumakni aikoi gi thajaba se. A challenge to rejoice masida aikoi harau jagadabani haibani pungning thokat pibase ko. But rejoice to the extent that you partake of Christ's suffering. Nakoi harau jai nakoi harau jau Christagi awaba duda nakoi saruk yabani haiduna khallu. That when His glory is revealed, magi matik magul ado phongdokpa matam aduda you may also be glad with exceeding joy. Madu matam aduda nakoi soidana makki yamna harauba adu oigani haye. Actually now sing verse 13 duda ko masida hai Christagi awaba khaangbagi saruk phangminnabani haina haraujo maduna ishorna Christagi matik mangan phongdokpa matam da nakhoina yamna haraujananabani haibani. This is what we are encouraged. Masini ekoida pukning thogat piba se. Rejoicing amid suffering awaba tabam marak aduda harau bahai base alai badinate. This is a challenging proposition. Right? Awaba taba matam da karamay na ikoy haraw na laibang amgani. Aduma pupuning tokat pibasida di nakoy haraw zaw haye. Yam na lui adumagpu. It is in keeping with the Lord's teaching. Jisu Christagi pautak aduning sing ba matamda. Magi pautak to ikoy na in ba matamda masigi haraw pa sila pangamgani. Matthew chapter 5 verses 10, 12 aduda karihay. Blessed are those who are persecuted for righteousness' sake. Right? Dharma chenbagi damakta nakhoy awaba taba matamda nakhoy yai phabani. For theirs is the kingdom of heaven. Maramdi sargalaiba adu makhoy ki oigani. Verse 11, the blessed are you when they revile and persecute you. Nakhoy bu o naibiba matamda awaba tahan ba matamda nakhoy bu
wahanba matamda nakhoi laibak phabani yai phabani, and say all kinds of evil against you falsely for my sake. Aigi maram na nakhoida chumdaba maran kaya piraga nakhoibu wahallabasu nakhoi yai phabani. Verse 12, rejoice and be exceedingly glad. Nakhoi yamna harauzau. For great is your reward in heaven. Maram di sargada nakhoi gi phangadaba mana adu chauna lay. Right? For so they persecuted the prophets who were before you. Nakhoi gi mamangda layramba Ishwar gi manai sing adusu adum haina makhoi su taurambani haye ichilena sing. Yamna pukning thawgat ningai ni. Aduna, partakers of the suffering of the Lord Jesus, aikoi Jisu Christagi awaba du da saruk yabani. This is suffering for our faith in the Lord. Aina Prabhu Jisu Christa bu thazabagi maram na ay awaba tabani. Aduna, we are called partakers. Maram aduna ni Christagi awaba da saruk yabasing haina kaubi base. We are in good fellowship. Prabhu Jisu Christa da aikoi saruk yarabani. With the Lord Jesus Christ, with all fellow sufferers, aikhoiga manaba atopa isilinaw kaya awaba taba mayam aduga aikhoi saruk yaminarabani. Aduna isilinaw sing, we have every reason to rejoice. Aikhoi haraw ningai ki maram lay haibasi aikhoi ningsingsi. Aduna, looking forward to a future glory. Tungda aikhoina phangadauba glory asikarino masi aikoi ningsingba matamda khanba matamda aikoi awaba taba se harawba ngamgani. We must look beyond this life on earth. Aikoi ki future glory se karino prithvi gi nate prithvi gi wangmada laiba adugumba glory aduni madu aikoi uba ngamgadabani. Madu aikoi yengadabani. One day the Lord Jesus will return. Noma Prabhu Jisu Christa taibang panda amuk lakani. Numit aduda his glory will be revealed. Magi matik magul ado utkani. Numit aduda we will be glad with exceeding joy. Numit aduda aikoi haraw base yam na haraw bado oigani haibani ichilena sing. Masigi wahaya se tabada aikoi kari phawi pukningda aikoi da kari pukning thogat pi pa phangi. Ichilena sing, finding genuine joy. Ashengba achumba harawba ake ase aikoi phangnana ba aikoi tawgatabani. Kanadagi phangani masigi harawba si from the Lord. Prabhu mahaki maphamdagi aikoi phangani. In spiritual things thawai gi oiba potsingda aikoi masigi harawba se phangani. In things eternal ngaihaki hakchangi natabada thawai gi oiba lomba naidaba potsing aduda aikoi masigi harawba se phangmangamgani. Aduna aikoi developing a greater faith. Hena achauba thazaba leiba ngamnanaba aikoi hotnaba mathau tai in the Lord. Prabhu da thazaba se hena chawkhat hananaba aikoi tausi. Maramdi in the return of the Lord Jesus Christ mana amuk halakpa matamda a greater level of hope must be found. Ma soidana halakani. Ma aikoi gidamak amuk lakani. Madu numituda aikoi yamna harawgani haibegi wakhal asida madu khallaga aikoi leiba tarapati hena Prabhuda aikoi gi asa ase chauna level ase hena wangna aikoi asa thamba ngamgani leiba ngamgani harawba su ngamgani. Aikoi khudingmaki mathakta Ishorna bor pinabibo oisunu Ishorda haijasi. Thagachari paisor nahaki thauzal mapana ngasi nahaki wahai koi paminabagi matam pinabiduna nahaki wahai paminare taminare aikoi pukning thaugat pa phangsare na puthagat sabani. Aikoi gi punsida awaba kaya tai awaba kaya thengnai
Paisor khudingmak khangma ngamba pangal pinabiyo. Aduga hena maru oina ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯒꯤ ꯃꯔꯝꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯄꯥꯏꯁꯣꯔ ꯍꯦꯟꯅ ꯍꯔꯥꯎꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯄꯤꯅꯕꯤꯌꯨ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯌꯥꯏꯐꯕ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕ ꯐꯪꯂꯦ Paisor ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯟꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯁꯥ ꯆꯥꯎꯅ ꯂꯩꯕ ꯉꯝꯕ ꯑꯗꯨꯒ ꯉꯁꯤ ꯋꯥꯔꯕꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯦꯟꯅ ꯆꯥꯎꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯕꯤꯕ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯊꯝꯕꯤꯌꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯕ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝ ꯈꯤꯕꯦꯛꯇ ꯂꯣꯏꯅꯕꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯂꯩꯐꯝꯗ ꯂꯣꯏꯅꯕꯤꯕ ꯉꯥꯛꯁꯦꯟꯕꯤꯕ ꯑꯣꯏꯁꯅꯨ Thank you.